Department manungda lariba singsisu hena concern isagi thaudo hena tawbiro department gi bureaucrat sing oiro natraga leader sing oiro hena thawai yausilaga hanadagi changdagi hena tawbiro maramdi karigino hay matamda aranba tawge khanba mi myam thole ase dum khangba yarabani aduna siguma mayam se ungdang thingaunaba इलेक्शन पे है सर वो बोल दिया था पर सिलेबस में आने का रेफरेंस में है ऐसा बोला है पेपर चेक करने से अच्छा है। और दूसरा चीज सर 36 इंस्टीट्यूशन को ये सीबीएसई का Honorable Union Minister of Education Sri Dharmendra Pradhan unazare koigi 36 schools koigi CBSE da challe without the NOC from the government of Manipur dagi ayaba yaudana aikoigi challe haibagi huji confusion mayam da create tawribasigi matang da su maru ene pukhachai maramdi karigino haiba matamda Dr. Lamthintang Haukip na magi social media gi post amada aikoigi December 14 2023 da claim togiba 20 educational institutions from Chorchampur and 16 from Kangpokpi Central Board of Secondary Education Central Appellation tawre haibagi mana post ama thagalakpai matang sida sigi reply oina press release ama aikoigi government of Manipur na su thokre haidi Dr. Lamthintang Haukip sina tang tramani da phongdo kiba magi social media post phongdo kiba educational institution Chorchampur gi kun amasung Kangpokpi gi tratuk se CBSE de affiliate tawre haibasigi information se sida NOC gi ba amta leite haina government of Manipur na press release thokibam leire aduna Union Education Minister Dharmendra Pradhan unaba matamda aina sigi chamam na basi me amtang kon bio haiba matamda mahakna haibire pa matong ina sigi information se leire aduna state government of Manipur state government na haiba poto akoi injagani akoi sida mainly 100% sida consider tawjagani Anglo Cookie War 1917-1919 se akoi gi disputed history ni fabricated history ni haiba se loima khangabani asigi proof historical records loin leire bani haitare aduga Ministry of Home Affairs na su sigi Anglo Cookie War 1917-1919 se sunglai legiba natte haibagi pot amsu leibani na se Delhi University da syllabus da yaubagi pot ama khanaba leire haibagi pot sida asi complaint ama aina mamang da su Delhi University da registrar thajagi ba leire sigi akoi reply amta laktri aduna sigi pot se amtang follow up tawbiraga akoi gi Anglo Cookie War 1917-1919 Delhi University da syllabus yaunin tawriba se si sungang yauhan biganu aduga si complaint thagi ba su leire haiduna ai haijara me duma mahakna sigi se yagi follow up tawraga kari pot leibano haibase ya akoi pau pizara age haibagi ama thambire yam cheating oiba haibadi kangu pulap community pulap chendhaba su oidorabani taseng na haragadi akoina mi ama khakpan basu yadre karigino hai matamda adum cheating gi habit sajinabagi habit haibdi larik se pangi isanba history sungai leitaba poto history isallaga leiba maming oina harabadi cookie society ko larik se different types of larik haitare aduna handaki recently book fair manipurda sinba book fair amada su larik se sajinaba larik mayam yolambagi proof mayam leirabani haitare adi history mayam sigi book publishers sing sina aran history mayam se sumaina tambiraga sum chat kitaragadi akoi da asoiba mayam lakani aduna india akoi gi lairiba tungi yumbirian oigadaba the youths of India da aran history se jaga da aran history chat kitaragadi asoiba mayam lakani haiba aduna sigumba larik mayam se loi thingbiu aran history iriba larik aran history publish toriba larik mayam se authority si su haibiraga the fake history disputed history mayam se thingbiu haina su thamjarame aduna hujik main oina concern lairibadi kadino hai matamda akoi lairiba concern department na su khar hena section anba state department or central department or lairiba akoi gi especially Manipur bu nusiba Northeast bu nusiba lairiba mi singsina hena su department manung da lairiba singsi su hena concern isagi thaudo hena tawbiro maramdi sigumba aranba mayam se hayeng sum chatkiba taragadi isai su gi matamda yam soirakpa yai youth ki matamda yam soirakpa yai akoi gi tungi future gi oina yam soirakpa yai aduna isa gi department da lairiba si pariba education department da pariba sing oibiro natraga ama sing oibiro state ki or central ki or laibini mayam se hena department gi bureaucrat sing oiro natraga leader sing oiro hena puning chingchillaga hena kitang thawai yausilaga hanadagi changdagi hena tawbiro maramdi karigino hai matamda sigumba fake history inaba mi se mayam thole haibase sidum khangba yarabani aranba tawge khanba mi mayam thole sidum khanba yarabani aduna sigumba mayam se ungdang thingaunaba sigisna history lana chakhiba taragadi akoi gi imalai bak sigi aranba history ma lana sum mapana chakhidori bani se singu thingaw mathau tai